1989 March tarik kun mapanda Japan gi Tokyo da police na sahi taramapan khakdang ngarbi nupi macha amabu gang rape tawga mari leinana nupa masa mari fatuna wahang paung sa thai nupi macha amada makoi marina phatraba tahoidaba thabak kya ma chathai haibasi makoi masa masana yajaki adubu thodok adugi matang da makoi marina phongdor liba wafam aduga police na paikhalak liba case asigi fanglak liba information asiga manaramde maram asuna nupa masa sing asuna case asigi matang da oida pada ba wafam kya haijal lekhan badagi police na nupa masa sing adubu tongan ba ka sing da phamanduna amamam tangoina wahang paung hang tharagi nupa masa sing asuna phongdor liba si loina manai amata khenade masidagi police sing asuna khangli makoina paikhal liba gang rape ki case asina taba atoba gang rape ama nupa masa mari asina chathakre haiba si maram asuna makoina pairiba case asina thairaga police na nupa masa sing asuna satharam liba gang rape ki case asida oina mai on salagi case asigi matang da akopa wafam sing phongdorok na ba police na hena kopthaba wahang sing hang bahoragi makoi marina satharam liba crime asidi yamna tamthiba tabda hangoiba thuklauba crime ama oiramki makoi marina phongdorok gi matung ina yamna chawba ising liter sani mo hapasan madram amagi manungda makoi marina nupi ama bu hatla matungda hapsinduna kasu haina mingthon ba construction site amagi manungda thanamki madudagi policing aduna hari mafam adura thi humagi thabak chathaba matamda drama amagi manungda nupi amagi asiba hakchang yauduna leram asi thengna rakhibani asiba hakchang adu lawthoklaga makoina postmortem tawnabagi damak thaki postmortem tawbagi report adu lakpa matamdadi nupi adu yam tamthina ot arba matungda hatokhibin haibasi policing aduna khangmang amlakhibani nupi masa adu hatringai mamangda maki hakchangda kahanba thabak kaya masu chatharami haibasi khangmang amlakhi maki thabak ke sarukta apik bayetum sing lengsanduna thamnamki phinunggi sarukta ju plastic bottle sing namsanduna thamnami masida sunatana nupi masa adu pregnant su ohelamki nupi masa adu gi mamai adu tamthina kaibna maram oraga maki masak maming asi mafam adura khangmang amlamde ngasi Mingselmanipur na miyamgi damak pujarak liba wari asi aikhoi miyobagi puwari da yamna tangna thokpa ki tujungba hangon ngai orba wari singi manung ama saliba crime oiba wari amani wari asibu loidri phawo tabi ningba singna channel asibu support tobi boina channel asibu like share and subscribe tawsan biramu Japan gi Minato haina khangnaba city amadagi wari asi horakhibani sahi tara taret khakta ngaribi Junko Furuta mahaki mama mapa amadi manang nupaga punna laiminai Junko Furuta larik tamna plastic molding factory amada part time oina thabak tawtuna lei mahakna sumna tawribagi maramdi mahaki graduation trip kidamak paisa tungshallibani Junko Furuta yengbada yamna ningthi jabi ing tapi larik aisu haibi nupi masa amani school adura tamliba nupa masa singna mahakpu yamna pamjaba khoidaba haibdu oi samsamna Junko Furuta si school adugi nupa masa singi dream girl Junko na Larik tamliba school asidagi larik tamma tokraba satra marina mafam asida yam toina laktuna mairoi sing asida karem kataina bagi tabak sei hek tawi nupa masa mari si mafam asigi gangster ga mari leinaba misak ngaktani masina maram oraga school asida tamliba satra amadi manak nakpada leiba mioi sing asna makoi mari bu yamna ki hairiba nupa masa sing adudi sahi 19 suraba hero se minyano sahi 33 suraba jo ogura sahi 33 suraba shinji minato amadi sahi 33 suraba yasushi watanabini makoi sing adugi marakta hiroshi minyano na Junko da crush thami nongma mahakna Junko gi manakta changsanduna propose tawki adubu Junko na mak wafam asida yakide masidagi hiroshi minyano na khangma ngamdaba amadi asawa wakhal amaga loinana adumag leiki 1988 ki November ki tang kun manga numit asida Junko minato mahaki part time gi thabak sing adu loisalamnaga bicycle ama thogduna mayumda mathanda laki mahakna lakpagi lambi asida hiroshi minyano amadi shinji minato mafam adura lairamki makoi anina Junko na mathanda lakpa si ui laman kuma pamlaba hiroshi minyano na shinji minato da Junko gi bicycle asibu kauthana ba hairaki madugi kutong saba do lauraga hiroshi minyano na Junko gi mateng pang saduna mako phana plan ama yalami haina khibagi matung ina shinji na Junko gi cycle na subu kongpak asna kauthakri Junko na mafam asida cycle asiga tu chanduna lei Tanjas da Hiroshi Minyano changchilakuna mateng pangbigi hairaki Junko na tamliba school adu da Hiroshi Minyano su larek tamlakpanina Junko na mahaku masak khangi Hiroshi Minyano na mateng pangbigi hairaklibo hamasibo Junko na su yakri madudagi mahakna Junko mayunba thinbigi hairaga adasigi hotel amada mahaku pusanduna thammi
Mafam adu yauraba matungda hero si Minyano Junko da kihanba horaki. Kariguma mahangna nanthoknaba honaraklaba. Natraga kanagumda paupinaba honaraklabadi magna mahaki gang member singda paupiduna. Junko gi parents bu yam tamthina hatokani haina kihalaki. Masida Junko su kibanina wa maset amata ngangdana tumina laiki. Numit asige ehingda hero si Minyano na Junko gi mafamda nataisa daba tahoidaba thabak kaya masathaki. Hero si Minyano na Junko gi mafamda toronggadaba nataisa daba thabak torom sing adu mayamna soidana khangbiramgani. Hero si Minyano na maki arang kharang basi koklaba matungda maki mamanaba sinji minato amadi atopa mamanaba anidu sukopsanduna Junko gi nupi bigi izet bu kaya khana hanjan hanjan manganki. Madudagi makoi marina Junko bu mafam adu thamlase haina khanaki. Adubu makoina Junko bu mafam adu thamlabadi police ta pau pikhiba yai haina khalaki. Madugi matung sinji minato ki yumda puraktuna thamlase haina khanaki. Adubu sinji gi mama apana Junko si maki girlfriend nate haibasi khangi. Makoina sinji ga mari lainareba gang sing adu kibadagi sinji na torapa silapa kudema loinamak yaba taaki. Junko bu kanana su khangma ngamlaroidaba ka amada nimit nifu mari ni phajanduna lona thamki. Nimit khudingi makoina Junko bu onai bagi thabak sathai. Junko gi nupi oibagi izat khungaung naduna makogi apama khudimak Junko gi mafamda pangthogi. Kariguma matamda makoina boring surakpa matamda makogi atopa mamanaba sing pusanduna. Samarak hena Junko gi mafamda samana chatloridabli chatkya sathaki. Junko na mangkhiba numit humni gi matungda maki parents na police ta missing report ama file tawraki. Adubu asumna thogu tamlabda miyoi bagi laibak asa kanana thingma ngamgani. Missing report ama police ta file tawrai haibasi makoi marina su khangi. Madudagi makoina Junko da namdana maki parents ta call ama tahollagi. Junko na mangna pamjaba nungsijaba nupa amaga mafam amada yamna nungaina leiri maki khongulirakla nohaina haihanki. Madudagi maki parents na police ta thangalakliba missing report asi withdraw tawkhre. Masigi matung tarakpadadi makoi marina Junko bu otnai bagi thabak kaya masathaba horaki. Makoina Junko bu mafimaron amata yahondana ka amana thamki. Aduga tongan maposak sing haibadi iron rod, balls, bottle, hot balls asina singba mahaki finung manung na insinduna mahakbu otpi khibani. Junko gi asiba haksang police na postmortem tawbagi report ta plastic bottle jawramba si thengna khibani. Naujariba nupi masa asida asuktam thina otnai bagi thabak asi sathaba matamda mahakna kamdongna khanglamgani. Miyoi basingi marakta miyoi badi manba aduga saram chachatpa miyoi kya amalai haibasi akhoi mek sengna khangba ngamli. December thada Junko na masabu kanjanaba nanthoknaba honaki. Adubu laibak thibari nupa sing aduna mahakbu phaki. Mahakna mafam asidagi nanthoknaba senaba honarabugidama mahaki khuda awangpa mafam amadagi dumbbell thadaki. Masida Junko gi khu si kaikre mahak hawatuna chatpasu ngamdre. Mahakna washroom changma matamda sitsituna chale aduga tholakpa matamda su sitsituna thoklagi. Thodok asi uba matamda yamna thamoi sokpa haibdu oiki. Junko masapamba sokthari. Numit khudingi makoina Junko bu on aibasi hanjalakpada Junko si khang mangamjalaktri. Paramasina Junko na mahakbu numit khudingi hatokpiro haina makoida haijaki. Kariguma matamda Junko gi haksangda asaba weksa singba haijanki. Masidagi hendoktuna makoina Junko gi tongan mahaksang singda maina sakte hanki. Makoi marina Junko bu ningthizana pija phetak toramde. Masamaki yung phawa thao haina haiki. Masida kariguma yadragana kina thin-thinuna sanaba punching bag amagumna thin-thinuna sanarami. Ningthina sara thaktabna maram oiraga Junko gi haksang asi nongma gi soktharaki. Soktuna leriba anaba sing asisu oishanba ngamdre. Maki haksang gi asokpa sing asidagi mahi singju sen tharagli. Hojikti nupa macha sing asina mahakbu uda tukutsaba haibidu oire. Junko gi fivem asi aduki matik sokpa haibidu oire. Haksang gi asokpa mpham sing asidagi inai lepa leitra tamna taragli. Maki mamai adusu pangkai kai ba haibidu oire. Yengbada yamna hangoi ba haibidu poklami. Junko da otlai bagi thabak asi matang asida su loidri. Nupa masa Maris na plasina duna Junko gi haksang gi saruk kara kaktat pikhi. Nupi masa aduna phawronggadaba saina kholadu khalubada tasengna tu sungba fawi. Aikoina films ta movies ta uriba dunga sidi kanaguma amagi mafamda tasengna thoklari. Miyoi singi marakta suktam thiba thabak thawong sing chatharakliba si aikoi miyoi ba purupki oina di laibak thiningai ni. (1989) gi January gi tang mari. Numit asida Hiroshi Miyano gi laijaba sian puma gambling da mangki. Masidagi mahaki asawba si Junko gi mafamda loina haitharaki. Numit asigi numidang pung 10 taba matamda nupa masa Maris na Junko bu hatoki. Matawusuna Junko Furuta mahaki punsigi aroiba sor honki. Amaram na hairuragadi mahak na honki ba aroiba sor adu mahaki punsina ingna signa laikina ba honki ba sorni. Makoi marina sa thakiba tamthiraba crime adubu kanana su phaba ngamdana ba Junko bu
ising liter sanimo hapa sangadraba drum amagi manungda concrete haichandana haptuna thamki mathangi hek thangnaba numit January gi tang manga numit asigi pung 9 muk taba matamda makoina drum adubo wakasuki construction site puraktuna thamki asumna nupa macha mari usna haidorakpadagi tamthiraba crime asigi khongol asi policing asna liba ngamki makoina tawriba phatraba thabak sing asigi mahai oina hiroshi minjano sahi kun jela lainabagi phadok piki jo ograna sahi tara shinji minatona sahi mapan aduga yasushi watanabina sahi tara ke phadok piki aduga compensation oina hiroshi gi mama pana junko gi parents da yen 800,000 fugisan pampi bataki asumna yan matam thiraba kiningai oraba case asi close tausan ki wari si taba matamda adong gi thamoida kari pharokpagi haibudu comment na khangan biragu ngasi gi oinadi matang asita lotion jarage punamak pu Mingselmanipur na khoiram jari